ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯣꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕ ꯀꯕꯣꯛꯂꯩ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯕꯦꯝꯃꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯀꯕꯣꯛꯂꯩ ꯀ꯭ꯂꯥꯁ 10 ꯀꯥꯟꯅꯔꯛꯄ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯕꯣꯔꯗꯤꯡꯗ ꯊꯝꯗꯨꯅ ꯀꯣꯆꯤꯡ ꯌꯥꯎꯅꯕ ꯍꯧꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯊꯝꯅꯔꯤ ꯃꯔꯛꯁꯤꯗ ꯖꯦꯛ ꯇꯣꯅꯤ ꯕ꯭ꯔꯨꯁ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯣꯛꯇꯣ ꯆꯀꯥ ꯑꯍꯨꯝꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯗꯦ ꯁ꯭ꯀꯨꯜꯗꯁꯨ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯈ꯭ꯔꯕ ꯄꯥꯕꯣꯠ ꯑꯍꯨꯝꯅꯤ ꯑꯍꯨꯝꯗꯣ ꯀ꯭ꯂꯥꯁꯁꯨ ꯄꯨꯜꯂꯤ ꯕꯣꯔꯗꯤꯡꯁꯤꯗꯅ ꯑꯍꯨꯝꯁꯤꯅ ꯀꯔꯤ ꯇꯧꯔꯕ ꯍꯥꯏꯕꯗු ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯖꯦꯛꯅ ꯕ꯭ꯔꯨꯁꯇ ꯍꯥꯏ ꯁꯥꯏꯀꯜ ꯈꯨꯅꯦꯠ ꯅꯣꯏ ꯄꯣꯞꯅ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯌꯨꯝ ꯌꯥꯝꯅ ꯄꯤꯔꯛꯈꯤꯗꯥꯏꯅꯦ ꯈꯔ ꯆꯥꯒꯦ ꯄꯨꯊꯣꯔꯛꯎꯗꯅ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯌꯥꯖꯔꯦ ꯃꯣꯔꯦ ꯀꯥꯏꯀꯨ ꯃꯥꯟꯕ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯝꯇ ꯄꯨꯖꯔꯛꯇꯦꯀꯣ ꯃꯗꯨꯗ ꯇꯣꯅꯤꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯨꯄꯥꯅꯤꯒꯤ ꯆꯤꯡꯅꯕꯤꯗꯣ ꯁꯦ ꯆꯤꯡꯒꯗꯣꯏ ꯁꯔꯨꯛ ꯋꯥ ꯑꯃ ꯇꯥꯟꯅꯁꯤ ꯃꯗꯨꯗ ꯖꯦꯛꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯈꯣꯏ ꯀꯣꯛꯐꯥꯅ ꯇꯥꯟꯅꯁꯦ ꯍꯥꯏꯁꯤꯕꯣ ꯅꯁꯝꯗꯨꯅ ꯃꯔꯣꯟ ꯑꯃ ꯄꯨꯔꯥ ꯃꯦꯒꯤꯅꯤ ꯅꯪ ꯅꯁꯝꯁꯦ ꯎꯔꯨꯕꯗꯩꯅꯦ ꯑꯩꯅ ꯃꯦꯒꯤ ꯆꯥꯈꯤꯗ꯭ꯔꯤꯁꯦ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯐꯖꯔꯦꯅꯦ ꯁꯤꯗꯤ ꯄꯣꯏꯟꯗꯤ ꯖꯩꯈ꯭ꯔꯦꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ ꯃꯗꯨꯗ ꯖꯦꯛꯅ ꯐꯥꯒꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯕꯣꯔꯗꯤꯡ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯅꯨꯃꯤꯗꯥꯡꯒ ꯇꯝꯅꯁꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯅꯤꯅ ꯌꯥꯏꯅꯦ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯌꯥꯔꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯟꯁꯀꯤ ꯀꯧꯔꯛꯑꯅꯤ ꯏꯟꯖꯥꯡꯗꯤ ꯕꯣꯔꯗꯤꯡꯅꯤꯅ ꯁꯖꯤꯋꯥ ꯖꯦꯜꯗ ꯄꯤꯖꯕ ꯍꯋꯥꯏꯗꯨꯅꯤ ꯑꯣꯏꯔꯝꯗꯣꯏꯁꯦ ꯁꯤꯀꯥꯟꯗꯤ ꯑꯩꯈꯣꯏ ꯄꯣꯞꯅꯅꯦ ꯉꯁꯥꯏ ꯁꯟ ꯑꯌꯥꯏꯕ ꯈꯔ ꯄꯤꯔꯛꯄꯅꯦ ꯐꯨꯔꯤꯠꯈꯥꯎꯗ ꯈꯔ ꯄꯨꯅꯔꯛꯑꯣ ꯃꯗꯨꯗ ꯖꯦꯛꯅ ꯑꯩꯅ ꯈꯜꯂꯦꯕ ꯆꯥꯅꯕ ꯄꯣꯠꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯦꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯗꯤꯡꯒꯤ ꯋꯥꯔꯗꯦꯟꯗꯨꯅ ꯕꯦꯜ ꯈꯤꯡꯂꯛꯏ ꯆꯥꯛ ꯆꯥꯅꯕꯒꯤ ꯁꯥꯇ꯭ꯔ ꯃꯍꯩ ꯆꯥꯛ ꯆꯥꯐꯝꯗ ꯃꯁꯥꯒꯤ ꯄꯨꯈꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯅꯔꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯥꯛ ꯂꯧꯔꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯐꯝꯐꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯊꯣꯛꯅꯔꯛꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯗꯨꯅ ꯋꯥꯊꯤ ꯇꯧꯅꯔꯤ ꯃꯗꯨꯗ ꯖꯦꯛꯅ ꯍꯟꯗꯛ ꯌꯨꯝ ꯍꯟꯕꯗꯗꯤ ꯆꯤꯡꯗ ꯀꯔꯥꯏꯗꯅꯣꯃ ꯀꯦꯝ ꯇꯧꯔꯨꯁꯤꯗꯅ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨꯁꯨ ꯌꯥꯏꯅꯦ ꯅꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯆꯠꯄꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯁꯦ ꯍꯥꯏꯔꯣ ꯑꯆꯧꯕꯗ ꯆꯠꯁꯦ ꯍꯥꯏꯔꯣ ꯃꯗꯨꯗ ꯇꯣꯅꯤꯅ ꯍꯥꯏ ꯒꯥꯔꯤ ꯑꯆꯧꯕꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯕ ꯌꯥꯒꯗꯕ ꯀꯣ ꯃꯗꯨꯗ ꯖꯦꯛꯅ ꯑꯩꯈꯣꯏ ꯗꯦꯠꯀꯤ ꯊꯥꯔꯗꯨꯗ ꯃꯖꯥ ꯇꯧꯔꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯨꯡꯗꯒꯤ ꯋꯥꯔꯗꯦꯟꯅ ꯀꯔꯤ ꯃꯖꯥꯅꯣ ꯍꯥ ꯍꯦꯔꯣ ꯁꯥꯕ 03 ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯥꯔ ꯑꯍꯨꯝꯗꯣ ꯃꯑꯣꯡꯒ ꯃꯥꯅ ꯂꯥꯏꯔꯤꯛꯀ ꯄꯥꯁꯤꯟꯅꯩ ꯃꯣꯏ ꯑꯍꯨꯝꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯤꯁꯨ ꯈꯔ ꯎꯁꯤꯠꯇꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯋꯥꯔꯗꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯗꯒꯤ ꯇꯨꯝꯅꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯏ ꯃꯗꯨꯗ ꯇꯣꯅꯤꯅ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯃꯗꯨꯗ ꯖꯦꯛꯅ ꯍꯧꯖꯤꯛꯇꯤ ꯉꯜꯂꯤꯍꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯁꯦ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯑꯃꯨꯛ ꯋꯥꯔꯗꯦꯟꯗ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯏ ꯄꯨꯡꯁꯨ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯃꯅ ꯃꯤꯒꯤ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯀꯥ ꯃꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯊꯣꯡꯒ ꯊꯤꯟꯕꯋꯣ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯖꯦꯛꯅ ꯇꯝꯅꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯃ ꯇꯨꯝꯊꯕ ꯍꯧꯕꯒ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤꯅ ꯀꯤꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩ ꯑꯉꯥꯡ ꯑꯗꯨꯅ ꯀꯤꯅ ꯄꯤꯔꯤ ꯇꯧꯔꯒ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯋꯥꯔꯗꯦꯟꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯏ ꯃꯗꯨꯗ ꯖꯦꯛꯅ ꯑꯉꯥꯡ ꯑꯁꯤ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯆꯥꯔꯒ ꯅꯪ ꯍꯥꯏꯗꯨꯅ ꯂꯛꯅꯩ ꯑꯉꯥꯡ ꯑꯗꯨ ꯀꯤꯗꯨꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯖꯦꯛꯅ ꯑꯩꯁꯦ ꯕꯨꯠ ꯁꯥꯕꯗꯤ ꯍꯩꯔꯦꯍꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯅꯣꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯗꯣ ꯇꯥꯕꯗꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯊꯪꯅꯕꯗ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯕꯨꯠꯅ ꯊꯣꯡ ꯊꯤꯜꯂꯒ ꯆꯥꯔꯒꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯀꯞꯄꯤ ꯃꯌꯥꯝꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯤ ꯃꯗꯨꯗ ꯋꯥꯔꯗꯦꯟꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ
angang thimbirammaga masu sangkhri ayukki matamni breakfast tonganaba warden na bell khing'i adudagi satra sing adusu lakle somda ahumda bell khingbaga ta da khai tumli masadagi tonina mikap thorakaga pung yengubadadi pungdu ubada khangprek khangi adudagi anido masa nom nomduna hawdur'i anidusu tali tali hakam chanduna hawgul'i ahumda brush ka tawdabi mai haiphet taraga direct breakfast tawba lai breakfast loiraga ngahak lairik parba matung school da loina chatna khrei school ge break thabaki ahumda canteen da achaput chaba laami maduda jekna kai cha se haino maduda tonina iya yaida kaino khara order tawkhro maduda bursna ngasagi sarama gido as aidi ma ubada loire amuk toiba masawo thik na saideda maduda jekna aduni haisi maning de yengmadadi mibu majene ha asi haiduna ahumda kanna maya khigali order tawkiba achaposu poraktuna sabusu loisilli masdagi class tamna changna khrei matamna asum haukibana numidang oisin khrei jek hoisu kada tumna ba haina changna khrei ngasidi wardena koichat chatlaga senabadagi mokoina lai saba do phangkhidre somda mokoi ahumdu wari sanari maruda tonina hangjiti tis leidaina kari bu idunoi khoibo maruda jekna kari inigi mingondagi silag lore yadragana numidang tamdredana maruda bursna yaada tumase tumninge ba maruda tonina nangna maro lama tumde tawle kumbakarnagi masunu pa thokpar khangdimi maruda jekna thokpane mahabharat haido makhoi deini maruda bursna yare ware tabadane nakongse sound pollution thoke tumjarage noi lehoro ko asi hairaga tumkhri ani dusu ngeha wari sanarablaga adumak tumthakhri matamde asum haukibana ahanba exam su loikhri summer vacation thaga daba nongnini da ngaire ahumdo loire amuk toiba haraubada makhoina haina khiba ching chatlaga kem tawpa phanglagani haiduna yamna haraukhi maruda jekna hangchitse yumda halaga kamaina tawsai binone maruda bursna next morning da hekta chatlase tuni ibari leramlage nang lao maruda tonina ngaikhone atei lairi yum halaga bazar hana chaluse a singthak tu da khanabane tien kamta leidri maruda jekna hoine ikapu kawrene maduda bursna jek tawon sillaga bai noi je dudi khara sathi daine jekna ma khadi tawbune ado aina ngamni da tonina nachedo masak pudi phajayibu magi isau dudi kijaibo nahan muksu mara laurakpadu number 1 ge chitki tawi traffic police oidong mi nemi maduda bursna mu aigi samakhoi basi tingibu tawine mathangdi khara tingnaba lahon sira khalibani maduda jekna yare ko phagi dei nabani kin chara ani maduda bursna kin bu chaba yaradi chakdi chada su yare asumna ahumda awai akhum tawduna noktuna khigali tanza sida toni gi mapana mayumdagi phone tori tonina hello baba kai haige iboholna ai karam kanano ne suti leire haibudugo larik kadu phajna pauko tonina hoi baba ado aikhoi mal leitro amta pa hello memsana hai ibungo nang nasadi kesu tawde ko ichapu kai haidingine tonina aikhoi suti lakada koiba jatuine baba ta khara haineramuko memsana hai nangama koibaga langbaga koi chattuida tawraga lei hoi phare mama haibiramge asi haraga phone su thamkhre jeka burska su mayum da phone tawduna hainakhre matamna asum hawgin kibana school shoti su thari satra mayum da hanaba hawkhre toni jack bruce mokoi ahum su hananaba mokoi bu lobu lakpa ngairi maruda jekna horen jumjobaga bazar chadaba losinraga tholoko amuk ngainaragumji maruda bursna hoi khangjare more kaiku nangda losilaga leramu masadaki mokoi ahum madusu magi imungi mina lobu laktuna mayum da hankhre toni gi yumdani chanbina mayamba la e haiduna achapot lerakpra haiduna mayamba da ningai tawjari masdigi tonina machin nupi gi achapot piri makhoi machin manau su ani dangni
ꯇꯣꯅꯤꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯨꯖ ꯃꯥꯏꯊꯜ ꯂꯣꯏꯔꯗꯨꯅ ꯃꯄꯥꯒꯤ ꯀꯥꯔ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯕ꯭ꯔꯨꯁꯄꯨ ꯂꯧꯕ ꯂꯥꯛꯏ ꯃꯗꯨꯗ ꯕ꯭ꯔꯨꯁꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯖꯦꯛ ꯍꯣꯏꯗ ꯂꯥꯛꯂꯒ ꯄꯨꯟꯅ ꯕꯖꯥꯔꯗ ꯍꯌꯦꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯛꯅ ꯚꯥꯏ ꯁꯥꯃꯨ ꯃꯈꯣꯡꯁꯤꯗꯤ ꯁꯥꯃꯨꯒ ꯂꯣꯏꯅ ꯂꯣꯠꯂꯝꯃꯤꯅꯦ ꯃꯤꯌꯥꯝꯁꯤꯅ ꯑꯃꯠꯇꯕꯨ ꯎꯗ꯭ꯔꯦꯕ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯑꯗꯣ ꯕꯖꯥꯔꯁꯦ ꯐꯗꯤ ꯐꯖꯔꯦꯍꯦ ꯃꯤꯅ ꯄꯨꯛꯆꯥꯏ ꯆꯥꯏꯔꯦ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯊꯤ ꯇꯧꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯕꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯖꯦꯀꯤꯒꯤ ꯃꯌꯨꯝꯗꯅꯤ ꯖꯦꯀꯤꯅ ꯃꯄꯥꯗ ꯍꯌꯦꯡ ꯒꯥꯔꯤ ꯄꯨꯅꯅꯕ ꯀꯟꯅ ꯇꯛꯏ ꯃꯗꯨꯗ ꯏꯕꯣꯍꯜꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯒꯥꯔꯤ ꯍꯥꯟꯅꯒꯤꯁꯤ ꯄꯨꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯃꯗꯨꯗ ꯖꯦꯛꯅ ꯑꯁ ꯉꯝꯖꯔꯔꯣꯏ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯄꯨꯊꯒꯦ ꯇꯧꯔꯒ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯕꯥꯕꯣ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯆꯥꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯃꯆꯦꯅꯗꯤ ꯌꯥꯗꯦ ꯇꯥꯟꯖꯥꯁꯤꯗ ꯃꯆꯦꯗꯣ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯁꯣꯅꯤꯅ ꯕꯨꯡꯉꯣ ꯀꯔꯟ ꯇꯧꯅꯨꯀꯣ ꯑꯉꯥꯡꯅ ꯍꯥꯟꯅꯒꯤꯁꯤ ꯄꯨꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨ ꯐꯥꯎꯕ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯑꯃꯨꯛ ꯀꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ ꯑꯩ ꯁꯥꯎꯔꯛꯂꯗꯤꯅꯦ ꯄꯨꯛꯇꯣꯛ ꯇꯣꯛꯆꯅꯤꯀꯣ ꯃꯗꯨꯗ ꯖꯦꯛꯅ ꯏꯆꯦ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯒꯦ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯄꯨꯗꯣꯏꯁꯨ ꯅꯠꯇꯦ ꯁꯨꯇꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯪꯈꯤꯗꯧ ꯂꯩꯔꯁꯤꯕꯨ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯄꯨꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯁꯣꯅꯤꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯍꯥꯏꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ ꯆꯠꯅꯤ ꯍꯥꯏꯔꯤꯁꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯣꯏꯗꯕ ꯑꯅꯤꯗꯨꯒ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯆꯦꯁꯨ ꯆꯪꯈ꯭ꯔꯦ ꯃꯄꯥꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯕ꯭ꯔꯨꯁꯁꯨ ꯍꯌꯦꯡꯒꯤ ꯆꯠꯅꯕꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯦꯛ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯒꯤ ꯊꯔꯗꯣ ꯊꯧꯔꯒ ꯍꯦꯔꯣ ꯁꯥꯔꯒ ꯕ꯭ꯔꯨꯁꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯕ꯭ꯔꯨꯁꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯍꯧꯅꯔꯒ ꯇꯣꯅꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯇꯣꯅꯤꯗꯣ ꯁꯣꯝꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟꯒꯗꯣ ꯆꯐꯨꯃꯨꯛ ꯆꯥꯎꯕ ꯃꯈꯩ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯅꯤꯗꯨꯁꯨ ꯍꯦꯔꯣ ꯁꯥꯔꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯑꯅꯤꯗꯣ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯋꯥꯒ ꯍꯥꯏꯕ ꯅꯪꯗꯦ ꯇꯣꯅꯤꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯏ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯅꯁꯛ ꯑꯊꯤꯕꯁꯤꯡꯗꯣ ꯀꯦꯗꯅ ꯂꯩꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯇꯣꯅꯤꯒꯤ ꯑꯦꯛꯁꯟ ꯑꯗꯨꯗ ꯑꯅꯤꯗꯣ ꯌꯦꯡꯅꯔꯒ ꯅꯣꯛꯏ ꯌꯥꯔꯦ ꯅꯪꯅꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯂꯛꯏ ꯋꯥꯊꯤ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ ꯑꯍꯨꯝꯗꯣ ꯂꯛꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯖꯦꯛꯅ ꯆꯤꯡꯁꯤꯡ ꯍꯥꯟꯅꯋꯥꯏꯗꯤ ꯌꯥꯝ ꯅꯦꯝꯍꯧꯕꯅꯤ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯀꯥꯕ ꯀꯤꯔꯛꯑꯕꯣ ꯃꯗꯨꯗ ꯖꯦꯛꯅ ꯆꯠꯂꯣꯗ ꯑꯩꯅꯕꯨ ꯁꯤꯒꯨꯝꯕꯁꯤ ꯀꯌా ꯀꯥꯎꯒꯦ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯍꯤꯃꯥꯂꯌꯥꯒꯥꯁꯦ ꯀꯥꯒꯦ ꯈꯜꯂꯤꯕ ꯑꯩꯉꯣꯟꯗꯕꯨ ꯀꯤꯔꯕ ꯀꯥꯏꯅ ꯇꯣꯅꯤꯅ ꯌꯥꯔꯦ ꯑꯣꯖꯥ ꯑꯅꯤꯒꯤ ꯄꯛꯇꯕ ꯐꯥꯒꯤꯗꯨꯅꯅꯦ ꯈꯨꯗꯤ ꯊꯤꯗꯨꯔꯦ ꯁꯣꯝꯗ ꯁꯦ ꯒꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯊꯅꯝꯃꯁꯤ ꯁ꯭ꯋꯥꯏꯗ ꯌꯨꯝꯁꯨ ꯂꯩꯔꯦ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗ ꯒꯥꯔꯤꯗꯣ ꯁꯤꯟꯅꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯑꯍꯨꯝ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯏ ꯃꯔꯝꯗꯤ ꯐꯖꯅ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯀꯥꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯆꯤꯡꯅꯦꯅ ꯀꯥꯔꯒ ꯋꯥꯡꯈꯠꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯪꯗꯤꯅꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯈꯤꯅꯤ ꯀꯥꯎ ꯃꯗꯨꯗ ꯖꯦꯛꯅ ꯌꯥꯔꯦ ꯍꯥꯡꯀꯣꯛ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯉꯥꯡꯉꯤꯅꯣ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯈꯪꯗꯦꯗ ꯅꯪꯁꯦ ꯀꯅꯥꯅꯣ ꯀꯌꯥꯝ ꯇꯟꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯖꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯖꯦꯛꯇꯣ ꯋꯥꯅꯒ ꯀꯥꯔꯛꯄꯅꯦ ꯂꯛꯅꯔꯛꯄꯒꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨꯗ ꯕ꯭ꯔꯨꯁꯇ ꯅꯨꯡꯗꯨꯝ ꯄꯥꯏꯔꯒ ꯇꯥꯅꯩ ꯕ꯭ꯔꯨꯁ ꯅꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯁꯤꯗꯒꯤ ꯋꯥꯔꯗꯨꯅ ꯑꯃꯨꯛ ꯁꯣꯔ ꯊꯕꯦꯠ ꯀꯥꯝꯂꯒ ꯑꯃꯨꯛ ꯂꯩ ꯃꯗꯨꯁꯤꯡꯗꯨ ꯎꯕꯗ ꯇꯣꯅꯤꯗꯤ ꯅꯣꯛꯑꯒ ꯁꯛꯁꯤꯡꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯍꯥꯕꯂꯤꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯌꯣꯡꯅ ꯍꯔꯥꯎꯗꯅ ꯆꯦꯟ ꯆꯣꯡꯕꯗꯨ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯣ ꯄꯨꯊꯣꯛꯑꯒ ꯃꯕꯨꯛ ꯊꯟꯅ ꯆꯥꯅꯔꯤ ꯁꯣꯝꯗꯅ ꯅꯥꯀꯟ ꯑꯃꯗꯅ ꯆꯤꯡꯌꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯂꯥꯏ ꯁꯥꯟꯅꯔꯤ ꯃꯥꯅ ꯁꯥꯟꯅꯔꯤꯁꯦ ꯂꯥꯏ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯂꯣꯏꯅ ꯁꯨꯔꯦ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯃꯤꯡꯁꯤꯅ ꯅꯨꯄꯤ ꯃꯥꯜꯂꯕꯁꯨ ꯃꯍꯥꯛ ꯇꯁꯦꯡꯕꯗꯤ ꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯔꯨ ꯃꯀꯣꯛ ꯈꯔ ꯊꯝꯃꯤ ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯂꯒ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯄꯪꯁꯣꯟꯗ ꯁꯣꯜꯂꯒ ꯃꯩ ꯑꯗꯨꯗ ꯐꯤꯂꯝꯒꯤ ꯃꯑꯣꯡꯗꯧꯅ ꯎꯠ ꯈꯔ ꯄꯥꯏꯔꯒ ꯆꯥꯏꯁꯤꯜꯂꯤ ꯁꯣꯝꯗ ꯑꯍꯨꯝ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ
ahum adusu mafam saba yengduna ten singdo magi khallaga leinenaba sem sarami maduda jekna swai sida saga leiramadi ahingdaga tholokladi ekoi hum phajani maduda busna lairamoida ngasai laisi sa kai leibagi makol amta tadena maduda tonina yare yang warjani ko kaino khara sarga tumnu tawsi asi haidun ahum do numidangi saba thakpal loraga tumnunaba masa gi tenta sangduna leinakhri ahingi matamna thingjil lakliba makhai somduna kabok leido magi laising do thungnaba sanaba hori matam aduda kadai dagino nap tuna leiramba laising do magi manaktamna laami kabok lei laising aduda sintha piri kabok leina hai laimunang na khara mubonina kana singthak asida la ke haibado yemuso khungi mi oirabati nangna kihangadabani laimuduna ai tawjage boss masidagi kabok laina laimna ton khara sawba ama yawriba adu damu onsillaga hai laina ton nangi naton achobaduna manam namlaga mi thigadabani marda laina tonna manaton achobodo phi kama makhai pairaga lei masidagi kabok laina atai leiriba laising adu dasu magi mathau amamam piduna thadok ami laising ado asum lakpada mai amakhak ngalaga leiribado uri marda laimuna karino adagi mai mangal siri ngahan ngai di leibu udina marda nakandagi laina tona ai manam namuke aduga khangani marda laimuna hai mi waramadi ai tamnagi ko marda laina tona yaro aina thibunina aina tamnani asumna anido aina tamnani haiduna phunarake tawi matam aduda makoi anigi mayaida kadai dagino khangdi lai khong sangbi ado makong isang sangom makai chongsillaklaga khamdui maduda lai khong sangbina hairi ai nabani aina bosta haidu uro ha nafam takkero masidagi khatana ba anido lai khong sangbina haidu kani haibadudagi tumin laiki masidagi laimudo tamnuruge haiduna maina lairiba adugi marum lomdagi laklaga laitum ama ani langsilli ahumdo tumthaba hawrakpaga nung langsilli sibu kanano haiduna torch painaraga yengba thori maruda jekna torch to leiduna thalaga jengbada amuba ama leiba thengnare maruda torch to asum kapsillaga jenglubadadi khakbre khangi maduda jekna bunne haina kana lauri maruda anidusu sap manana torch to laimu aduda kapsilli aduga makoisu mane bunne haiduna laukhatli makoi ahumna torchlight adu pit kaplaga koilaw lawba aduda laimudo tamnage tawramba adudagi tokthoklaga kaidina chilai aduga kabok leigi mamangda lepi aduga paw tami boss mi ahum lewe muina engonda power capsule lakpagidagi ai hingnaba chilakpane marda laimudogi wadu tabada kabok leina lainena kaimate hekkana de ko asuk jamna pangdaba oi chalo nasu yeningde asomne saibadagi laimudo amuk chatkri somdana ahumdo kaino hojukidubo haina pakana tasillaga lei marda jekna laimu haido adu gora chalo pursna ai khangde airi nangna lawrpaduda khangdoi kaiboi torse kapubane phajana budi uhode amuba amadi uki tonina akhoi ahum singkabra haibu sidana ne asomna haina ringai tanjasida laimudo amuk hana lai kharaga lakli adubu makhoi mamanaba ahum adudi pulap ten manung aduda laikhibana kana amata thulakpa uramdi maduda but mayam marak adudi yawriba singer amana ai tamnurugese ai ne sei saklukige asi hairam laga changkhre aduga ten manung da leiriba singadugi maning oirapna but singer aduna makhol ga do siri isai ga sakli unagi khanna lakpani unada hanba taredo laklami haina tambiyu asomna isai kanna sakli marda jingna kari but one vai isai ga saine marda busna sini ne modern but haido asi hairga ahumdo kibadi laradana moisu yauna isai ngangchilai but singer adudi isai ga pamarina sakminnaraga laikhrei tawriba adu ubada but manatona masam adu phuarga chingthurai aduga sairami hai nangna mi ki halo harga isai sakminnaraga leiba nang bosta haidoke khanganeba nang maruda but singer duna no baby adumaina tawno ai mathangda ki halage maruda but natona mage manaton achobato phi kamaga noi napagi bibira ha asi haina sauna manatono do kamsilli somdana tonina kainu bai hojiki singer do tumin lekhreni
ꯃꯥꯡꯈ꯭ꯔꯖꯥꯠꯂꯣ ꯃꯗꯨꯗ ꯖꯦꯛꯅ ꯌꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯕꯨꯠꯅ ꯕꯨꯠꯀꯤ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯅꯔ ꯂꯣꯏꯔꯦ ꯃꯗꯨꯗ ꯕꯨꯠꯁꯨ ꯇꯨꯝꯃꯁꯦ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ ꯇꯨꯝꯊꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯅꯗ꯭ꯔꯤ ꯖꯦꯛꯅ ꯍꯥꯟꯅ ꯎꯏꯔꯤ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯣꯏ ꯍꯨꯏ ꯃꯥꯟꯕ ꯑꯅꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯤꯅꯦ ꯄꯨꯡꯁꯦ ꯇꯣꯅꯤꯅ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯕꯣ ꯅꯪꯅ ꯍꯪꯉꯣꯏꯗꯧꯅ ꯈꯣꯡꯉꯤꯗꯨꯅ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯑꯁꯦꯡꯕ ꯑꯩꯍꯥꯛꯀ ꯇꯨꯝꯕꯁꯤꯗ ꯌꯦꯠꯂꯦ ꯋꯥꯅꯤ ꯃꯗꯨꯗ ꯖꯦꯛꯅ ꯍꯣꯏ ꯍꯧꯒꯠꯂꯣ ꯁꯤ ꯌꯨꯝ ꯅꯠꯇꯦꯀꯣ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯊꯤꯖꯤꯜꯂꯨꯁꯤ ꯑꯍꯨꯝꯗꯣ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥ ꯀꯌꯥꯁꯨ ꯇꯥꯟꯅꯔꯤ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯍꯨꯝꯗꯣ ꯉꯔꯥꯡ ꯂꯥꯏꯃꯨꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡꯒꯨꯜ ꯂꯤꯔꯨꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯕꯣꯛꯂꯩꯗꯣ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯥ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯕꯗꯣ ꯎꯔꯦ ꯑꯍꯨꯝꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯂꯨꯝꯂꯒ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯀꯩꯅꯣ ꯆꯤꯡꯊꯛꯁꯤꯗꯕꯨ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯒ ꯃꯁꯤꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯃꯅꯨꯡ ꯀꯥꯡꯕꯨꯒꯤ ꯀꯦꯝ ꯑꯣꯏꯔ ꯆꯠꯂꯣ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤ ꯑꯗꯨꯒ ꯌꯦꯡꯉꯨꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯖꯦꯛꯅ ꯍꯥꯟꯅ ꯇꯞꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯥ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯤꯟꯁꯤꯡꯗꯣ ꯃꯦꯟꯁꯤꯜꯂꯒ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯃꯩ ꯊꯥꯔꯝꯕꯒꯤ ꯃꯩꯐꯝꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯃꯥꯡꯗ ꯁꯔꯨ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯑꯍꯨꯝꯗꯣ ꯈꯪꯂꯤ ꯃꯐꯝꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯍꯨꯝꯗꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯂꯒ ꯌꯨꯝꯒꯤ ꯃꯄꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗꯣ ꯂꯦꯡꯕꯥꯟꯗ ꯁꯖꯤ ꯑꯃ ꯌꯥꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯍꯨꯝꯗꯣ ꯃꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ